Imungdagi hobe hobe tawduna masu nupido khawjawduma paiduna thorakpadu ubada sumang maya yawraklaba mapudusu pakhatna changsili. Hai, kaidawre tombi? Yumda chatlasi pupa, yum yawbaga maramdo haigeba. Niti su chingna khrani khanduna khumlakpani. Dhananjoyna, hai, kai hairakli no? Shingna hayune. Niti chirol tawna hairee. Pukyam nungairaktriba, yumda chatlasi. Makhoida haibado ikai tawbaneba. Dhananjoy masuna haibadu thajaraduna. Hai, madudine, khwaidagi awaba potlumnine. La, yumda chatnaba tawsi. Pupa, ayadre, khara yangna chatsiba. Dhananjoy matek ama chatlamaga chap lepi. Ais, masi Girishi, ai ukre. Nungma, ai khui thongal mapada khambadu oirini. Oiramoye, yumda chatlasi haraga, migi gari yeng leire. Hai, machusida khanginine. Kakagi gari ka machusu manaisidi. Dhananjoy atopa gari duda amuk yenglaga. Mashibu, nahangi angangdu lagli jatlani. Masu nupido onsilaga. Makhoida kana lakhawge? Aidi khangdebo. Nang chatlam, ai thanta laage. Niti ngamloi haibasu ngamda mapuda kirap yengduna. Ai chatkibai maramdi hairanu ko. Ho, ai phanaba silage. Tauriba irangdo thongjin mapandagi tariba pakhang aribaduna haisingna mama hanubibu mapalda thokhalakli. Jandosu machana taklakpagum masu mapu ubada. Haima, ishudi yum jatlani na thokradaine. Niti haidorakadra haina pakhatpa amaga loinana. Aububo. Tombi, chalo, yumda chalam. Hoi pupa. Itaima, aina ngasai lakpada shumangshida gari khamhaude. Hojik lakpada di thengnare. Tawmaigi shumande kanagi oidoino? Jando mung hadana. Magi client haibra, office ki staff haibra laena, asom kada wari sahobani. Shurukda khamda khai, shumangda khamlamba shinadi, yam nakna loinaba mi oiramlani. Ai khoi leirak sakta sidane, gari achauba khamjilaga thambagi, laikaina ha kharana, mi laklasu, sorok machinda oina khamhalona hairakpadugi oirini. Dhananjoy chingnabadu kokladuna. Chummin hei teima. Ai khoi leirak changpham sisu, okhak nungai drabani. Imungda cha thaklukisidana. Sumangda sum leptana leiridu nungai te. Yarani dai teima. Tawmaigi shu mi lakle hairabani na unajarasan. Ai shu yumda hanjilage. Aduga marakta nungai taba leirasu pau hekta piro. Miro leizadaba ikhoi masel mating pangnaba haiduni. Nangna jenbidana leikai miyam huptuna pali puraga. Aigi teng pangkhrini. Nangi mateng sidi natai mana singbangamni thazadedo. Angamba mating aduk pangjabanida. Aikhoigi shu tawmaina chawna mating pangbirin. Phari teima. Adudi aishu yumda mukhankrage. Hoi. Mayum chatlani haina thokhibaga imungda changlakpa natte. Thongal yoba phawdi mamit kuptana yenglaga leram. Mapal romdagi getunga silamle khangbaga imungda changle. Tawmaina, Ima, chakraba makhoini do. Hanu thangsida nangna tawri shikari no. Sisi, sofa sidam ta phamthausi waramani. Waine hei. Ahaktang maning mamang chatlaga lepu basidia. Bubo, makhoi pupa do chakraba natro. Noi anina manaraga aingonda wa amadi lotpa mali. Imadabu kai walot ningai lege. Hai, ai loina khangbajani ko. Nomi thauba aina halibani. Noina Dhananjoybu aduk kiribado. Mana yaroidaba kari aronba tawrubagino. Masagi oina mi mawangam tawbadugi sum kaidawraba. Ha. Pakhang machaduda muk onsillaga. Karigino. Nangna nupi machadu ubada ikai nungsiyanabagi mawang utliba. Ado sum nupi macha oibaduda bubo. Noina hairoidoi oiradine. Ai isha chattuna hangluba shoiroiko. Tawmai oiraroi khanduna. Itam chado
Ibungosina thaina school tamlingai matamdagi pamakpo oijan. Oijatni haisinadi haujiksu pamli. Mana sida toina lakhri mayamdu nupi si lumba natro. Mani. Nupi masanasu iya yabidriba maline ha. Jando na pakhang machado de yenglaga hairakpani. Raspir ikaina. Yadi yakibani thainadi. Kari pakhon thaudagena nangna ibungosi yumsida kauribano. Hayo hayo. Aibu haikibro. Kaka haikibani ngasai. Ibungo nang sida changsilo. Taumay mamagi managta changsilaga. Kay haige. Jando machanupagi yet thangba manado leiraga. Nangna arangpham oidana angangani si yumsida una haliba natrado. Ima, naay thadumi. Ay asingbado haigibasi. Amta thaduse. Hai, nupa macha. Nangshu nanado muktang layu haibrado. Hojiki khulaidudi nadoi malidabubo. Taumay mamay mamit nagsangangna. Ibo ngang machadawna. Nangna aibo angang ni khalaga sanaram lisini. Nangda natte. Asigi pikanaw sisu ay khoida jumna thabaki lakbra haibu. Maadi yum thangna bay nupi lumba lakli nine. Ha? Yari ma, angang si kairamani. Nung paduk lakchabasida. Nui mangaire ne. Ha? Yum thangna bay nupi lumba hairisi nui mangaire ba. Bubuk na hairsibu. Ngangning bada ngang lerabani. Halurakpasida henjilin. Kashu kalun. Hanubi aina kari oidaba ngang lage. Nasagi nung silambi pauchat pa haitaba nangna angang ani silamjing lisi shoidraba. Ani si soy sauningi bani. Sukyam wana chalo la thamdabagi. Kadai tha ani hai mahiya mamam thakrabani. Ay. Fruti sinadro. Thaise moinina. Ama sina yenar thairo. Yenade. Nupigidi ama thakibani. Ama kuti ude. Makhoidi ai leibaduda irak sagatnaba yadrabanina. Ha. Yam wana khangam hiboire. Bubuk irangi matang sidi sengna masoi su yaudabani. Thaina pop hodoknadaba ngamkhidabado ngasi khara haiba horaga makhoi pupala ena chatkibana hankre. Machanupada yenglaga jando. Nungsibagi lambida mai thirabasina luchinglaga nangna chatni khalido shoire. Adudi hainu deima. Itaba nungaiti. Aina kari aranba hairage. Nangna asuk kuina nupi thidana leirisi maramna sana khangiba natro. Kaidano ma kog ingaw ngawrida bubu. Aini ngawrisi. Karamba tanjada aibu apangba silamlino. Ima, ngasi tamcha lakpadudi makhoi pali tajabaini. Adubu ibungo sibudi aina kubibani. Uningba nupidudi ujahaunaba haina. Sindog sinjin tawribanine. Kari phone di taraba. Kashu tadi. Kadaidagi tarani. Ha, nasagi pautin sinaba haitaba nangna. Ngasi ahige numit tarama lehe arbi. Raspir ikairaduna. Aise masai waina tanjakra chagandamni kaka. Adu iti nasana silodana. Aine, noina nungsinungonda tawada yetloi. Poloida thungna jo. Asi kaktani. Adubu kaina dawa oiradine. Nupibu matam sangna sangbay mathau tade. Ima, waramani potharu. Kanglam jelhali kandana waramni khande. Haujikta aigi wabiganu ko. Bubuk matungda noida laga sumaina unabasi toror. Ngasina ahanba ribasu oijaragi. Jando nungaitana amuk hairi. Matam chari ngaine aigi wadi phat lekhai ta thokna. Natradi nakhurana ngasi oiriba phibamse nangshu oini. Ayonde itadari. Tahadradi kaino. Nangna yumthangnabai nupi lumbagum angang si sumatau tamledana se. Amukasu pallini ima. Aina haidaba wasi. Kakana lumisina kana. Nang khangaroi. Kaidobai khangoidoiba. Ha, mayek si hengna. Khudumbi thillaga shini haina hayo. Raspir, WakhaLdana. Aina itamcha lumbasida kakasu lumba yaur jalani. Adushu mandi. Magini thaina gi loina khiba. Thawaide shu henbim leibani. Ai gona phazana hairage. Karigi gona no. Haujik haigadabani. Ibungo,
ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯥꯗꯣ? ꯈꯪꯖꯩ, ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ, ꯇꯣꯏꯅꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯇꯥꯎꯃꯩ ꯏꯇꯞ ꯇꯞꯅ ꯃꯃꯥꯒ ꯃꯆꯥꯒ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯕꯅꯤ, ꯃꯃꯥꯏ ꯃꯇꯦꯛꯇꯨꯗ ꯎꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯅꯤ꯫ ꯑꯁꯦ ꯑꯁꯤ ꯌꯥꯝ ꯈꯪꯗ꯭ꯔꯥ? ꯃꯥꯅ ꯈꯪꯉꯤꯁꯦ ꯃꯔꯝ ꯂꯩꯔꯤꯅꯤ꯫ ꯕꯕꯥ, ꯃꯈꯥ ꯂꯤꯌꯨ꯫ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅꯦ ꯅꯪꯅ ꯈꯨꯔꯥꯅꯅꯦ ꯊꯥꯏꯅꯗꯒꯤ ꯁꯪꯗꯨꯅ ꯂꯥꯛꯏꯁꯦ꯫ ꯔꯥꯖꯕꯤꯔ ꯉꯛꯆꯥꯟꯅꯅ ꯇꯥꯎꯃꯩꯗ ꯌꯦꯡꯂꯒ ꯀꯀꯥꯒꯤ ꯂꯦꯝꯕꯤ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯆꯨꯝꯃꯤ꯫ ꯃꯈꯣꯏ ꯃꯥꯏ ꯃꯤꯡꯗꯤ ꯁꯅꯥ ꯍꯥꯏꯕꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯍꯣ, ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯅꯤ, ꯃꯌꯥꯝꯅ ꯁꯅꯥ ꯁꯅꯥ ꯍꯥꯏꯅ ꯈꯪꯅꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕ꯫ ꯇꯥꯎꯃꯩ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯏꯃꯥ, ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯕ ꯋꯥꯁꯤꯗ ꯑꯃꯨꯛꯅ ꯍꯣꯡꯅꯅ ꯍꯧꯗꯣꯛꯏꯁꯦ ꯃꯇꯥꯡ ꯆꯥꯗꯦꯗ꯫ ꯅꯪꯒꯨꯝꯅ ꯃꯥꯁꯨꯅꯦ ꯌꯨꯝ ꯊꯪꯅꯕꯩ ꯅꯨꯄꯤ ꯂꯨꯝꯂꯒ ꯑꯗꯨꯝ ꯂꯩꯍꯧꯕ ꯄꯨꯟꯁꯤꯗꯤ ꯑꯩꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦꯗꯣ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯕ ꯇꯥꯎꯃꯩꯗꯣ ꯑꯉꯥꯡ ꯑꯅꯤꯅ ꯊꯛꯄꯤꯗ꯭ꯔꯕ ꯆꯥꯗꯨ ꯏꯪꯂꯦ ꯈꯪꯂꯁꯨ ꯃꯍꯥꯎ ꯌꯥꯎꯏ ꯌꯥꯎꯗꯦ ꯈꯪꯗ ꯌꯨ ꯒ꯭ꯂꯥꯁ ꯊꯥꯡꯒꯠꯇꯨꯅ ꯋꯥꯟ ꯁꯣꯠꯇ ꯊꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯣꯔ ꯊꯤꯡꯂꯒ ꯀꯞ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯛꯆꯤꯟꯕ꯫ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯀꯥ, ꯆꯥꯗꯣ ꯏꯪꯉꯝꯃꯅꯤ꯫ ꯃꯁꯥꯅ ꯈꯪꯉꯤꯅꯤ, ꯏꯪꯉꯗꯤ ꯃꯍꯥꯎ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯁꯦ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯉꯤꯗꯨ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯝꯗꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯁꯔꯨꯛꯇꯨ ꯍꯣꯔꯦꯟ ꯁꯥꯍꯜꯂꯒ ꯊꯛꯂꯒꯦ ꯍꯥꯏꯈꯤꯕꯅꯤ, ꯃꯗꯨꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯊꯛꯆꯤꯟꯕ꯫ ꯔꯥꯖꯕꯤꯔ ꯃꯊꯥ ꯁꯥꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ, ꯆꯥꯗꯨ ꯂꯩꯍꯧꯗ꯭ꯔꯕꯣ? ꯍꯥ, ꯂꯩꯍꯧꯔꯗꯤ ꯃꯗꯨꯁꯨ ꯊꯛꯆꯤꯜꯂꯨꯗꯅ꯫ ꯏꯃꯥ, ꯉꯥꯡꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩ ꯇꯥꯔꯒꯦ ꯉꯁꯤꯗꯤ, ꯋꯥꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣ, ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯄꯗꯨꯅꯤ ꯏꯃꯥꯅ ꯉꯁꯤꯁꯨ ꯉꯥꯏꯔꯤꯕ꯫ ꯄꯨꯟꯁꯤꯗ ꯂꯦꯝꯕꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯍꯥꯛꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ꯫ ꯁꯤꯗ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯀꯗꯣꯏꯁꯦ ꯀꯔꯝꯅꯅꯣ? ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔ ꯋꯥꯅꯤ꯫ ꯅꯆꯥꯒꯤ ꯏꯐꯝꯗ ꯏꯃꯥ ꯍꯥꯠꯄꯩ ꯄꯥꯞ ꯄꯨꯒꯅꯤ꯫ ꯅꯪ ꯑꯇꯣꯞꯄꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯍꯥꯏꯔꯁꯨ ꯅꯆꯥ ꯍꯔꯥꯎꯅ ꯄꯥꯞꯇꯨ ꯄꯨꯖꯒꯦ꯫ ꯃꯥ ꯅꯠꯇꯕ ꯑꯃꯠꯇꯒ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯩ ꯋꯥꯈꯜ ꯅꯆꯥꯗ ꯂꯩꯇꯦ꯫ ꯃꯥ ꯃꯇꯝ ꯈꯔ ꯃꯤꯒꯤ ꯑꯣꯏꯔꯨꯏ, ꯑꯗꯨꯕꯨ ꯃꯄꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯕꯅ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯔꯦꯅ꯫ ꯃꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯑꯣꯏꯔꯕ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯊꯪꯅꯕꯒꯤ ꯌꯨꯝꯗ ꯃꯥꯁꯨ ꯂꯩꯔꯤ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯁꯤꯗ ꯀꯌꯥꯝ ꯂꯨꯝꯈꯤ꯫ ꯍꯥꯏ, ꯃꯗꯨꯃꯛꯅ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯗꯕ ꯉꯝꯍꯟꯕꯅꯦ, ꯅꯠꯇ꯭ꯔꯣ? ꯅꯆꯥꯒꯤ ꯊꯃꯣꯏ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯁꯦ꯫ ꯑꯩ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯖꯧꯒꯦ? ꯏꯃꯥꯅ ꯍꯥꯏꯗꯧꯕꯕꯨꯅꯦ, ꯅꯨꯄꯥ ꯊꯣꯛꯑꯣ, ꯅꯨꯄꯥ ꯊꯣꯛꯑꯣ, ꯑꯁꯤ ꯈꯛꯇꯅꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕ? ꯔꯥꯖꯕꯤꯔꯁꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯣ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯀꯀꯥ, ꯕꯨꯕꯣꯛꯅ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯥꯒ ꯑꯗꯨꯝ ꯍꯣꯡꯉꯣꯅ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯖꯥꯟꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯕ ꯃꯤꯁꯅꯥꯗꯣ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯛꯄꯗ ꯈꯖꯥꯏꯗꯨꯗ ꯆꯦꯟꯊꯔꯝꯃꯤ꯫ ꯇꯨ ꯑꯉꯥꯡꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯔꯤ ꯄꯥꯝꯂꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯨ ꯃꯤꯒꯤ ꯑꯣꯏꯔꯣ, ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯐꯠꯇꯕ ꯑꯅꯤꯃꯛ ꯌꯥꯟꯁꯤꯟꯅꯗꯨꯅ ꯅꯩꯅꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯩꯁꯥ ꯐꯥꯎꯕ ꯀꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯃꯥꯕꯨ ꯂꯧꯔꯦ ꯈꯜꯂꯣ, ꯃꯥꯒꯤ ꯃꯔꯝꯗ ꯑꯅꯧꯕ ꯐꯠꯇꯕ ꯋꯥꯔꯣꯜ ꯁꯟꯗꯣꯛꯅꯕ ꯃꯆꯥꯛ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯅꯤꯅꯦ ꯏꯃꯥ꯫ ꯖꯥꯟꯗꯣ ꯃꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯦ ꯃꯇꯥꯒꯨꯝ, ꯍꯩ, ꯅꯪꯅ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯅꯃꯥ ꯑꯩꯅ ꯌꯥꯔꯤꯗꯅ, ꯅꯪ ꯀꯔꯤꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗꯦ? ꯆꯠꯅ ꯄꯊꯥꯞ ꯄꯥꯏꯔꯤꯕ ꯑꯩꯅ ꯆꯠꯅꯕꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯍꯥꯏꯅꯍꯧꯗꯣꯏꯗꯣ ꯑꯗꯨꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯐꯣꯡꯗꯣꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯤꯈꯛ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯁꯤꯅꯤꯀꯣ ꯍꯥꯏꯅ ꯆꯤꯟꯁꯤꯅ ꯄꯜꯂꯒ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯪꯒꯤ ꯆꯠꯅꯕꯤꯅꯤ, ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤꯅ ꯍꯦꯟꯅ ꯂꯨꯈ꯭ꯔꯦ, ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯀꯩ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯑꯝꯇꯗꯤ ꯈꯟꯊꯧ ꯀꯩꯗꯧꯒꯦ? ꯇꯥꯎꯃꯩ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯆꯤꯟ ꯈꯨꯝꯃꯛꯄꯅꯤ꯫
ꯖꯥꯟꯗꯣꯅ ꯏꯁ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯂꯒ ꯈꯨꯝꯂꯤꯕꯅꯤꯅꯦ ꯔꯥꯖꯕꯤꯔ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯕꯨꯕꯣꯛꯀꯤ ꯑꯄꯥꯝꯕ ꯍꯥꯏꯔꯦ ꯀꯀꯥꯒꯤꯁꯨ ꯐꯪꯗꯣꯏ ꯉꯁꯤ ꯈꯨꯗꯛꯇ ꯂꯧꯗꯕꯤ ꯅꯨꯃꯤꯠ ꯈꯔꯗꯤ ꯈꯟꯅꯈꯨ ꯑꯉꯥꯡ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯁꯤꯕꯨ ꯐꯥꯒꯤꯌꯥꯕ ꯋꯥꯔꯣ ꯅꯪꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯂꯩꯖꯕ ꯇꯥꯕꯅꯤ ꯅꯪꯗ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯅꯪꯅ ꯂꯧꯁꯤꯟꯗ꯭ꯔꯕꯅꯤꯅ ꯑꯁꯤꯁꯨ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯖꯕ ꯇꯥꯕꯅꯤꯅꯦ ꯀꯀꯥ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯂꯥꯛꯄꯒ ꯈꯨꯗꯛꯇ ꯋꯥꯔꯦꯞ ꯂꯧꯗ꯭ꯔꯤꯗꯨꯅꯤ ꯃꯇꯝ ꯈꯔꯗꯤ ꯄ꯭ꯔꯨꯐ ꯑꯦꯟ ꯗꯤꯁꯄ꯭ꯔꯨꯐꯀꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯟꯅꯔꯒ ꯋꯥꯔꯦꯞ ꯅꯩꯗꯨꯅꯤ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯏ ꯑꯩꯅ ꯁꯤꯡꯂꯤ ꯇꯠꯀꯦ ꯇꯧꯕ ꯃꯈꯩ ꯉꯥꯡꯂꯤꯁꯦ ꯏꯆꯥꯎ ꯆꯥꯎꯕ ꯃꯥꯅꯗꯤ ꯈꯪꯗꯦꯅꯦꯁꯦ ꯏꯃꯥ ꯃꯥꯗꯤ ꯅꯥꯏꯇꯣꯝ ꯇꯥꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯠꯄꯤꯕ ꯍꯧꯅꯗꯦꯗ ꯅꯪ ꯅꯊꯟꯇ ꯋꯥꯍꯪꯁꯨ ꯍꯪꯖꯧ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯧ ꯉꯁꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯥꯏ ꯑꯃ ꯄꯥꯝꯃꯤꯗꯣ ꯑꯩꯗꯤ ꯂꯦꯝꯕꯤꯅꯒ ꯇꯥꯈ꯭ꯔꯗꯤ ꯑꯩꯁꯦ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛ ꯈꯟꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯗꯤ ꯑꯁ ꯀꯀꯥꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯄꯥꯡꯗꯣꯏꯅꯣ ꯀꯣꯛ ꯉꯥꯎꯔꯦ ꯅꯨꯄꯤꯗꯤ ꯑꯍꯨꯝꯂꯛ ꯄꯪꯊꯕꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯀꯔꯝꯕ ꯂꯧꯁꯤꯡꯅ ꯄꯪꯊꯍꯟꯁꯤꯒꯦ ꯈꯜꯂꯨ ꯁꯟꯕꯤ ꯐꯥꯔꯗꯤ ꯁꯅꯥꯎꯖꯥꯁꯨ ꯁꯣꯏꯗꯅ ꯃꯇꯨꯡ ꯏꯜꯂꯛꯄ ꯍꯧꯅꯁꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛꯇ ꯇꯝꯂꯛꯇꯅ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯦ ꯈꯜꯂꯨ ꯃꯥꯒꯤ ꯅꯨꯡꯁꯤ ꯄꯥꯎ ꯃꯤꯅ ꯄꯨꯕ ꯇꯥꯗꯣꯏꯔꯣ ꯇꯧꯏꯁꯤꯕꯨ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯄꯥꯎ ꯄꯨꯒꯦꯔꯥ ꯃꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯅꯕ ꯇꯧꯒꯦꯔꯥ ꯑꯗꯨꯗꯤꯅꯦ ꯅꯣꯏꯅ ꯐꯅꯕ ꯇꯥꯅꯧ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯕꯅꯤ ꯀꯀꯥꯒꯤ ꯀꯣꯌꯦꯠ ꯑꯅꯤꯔꯛ ꯁꯨꯕꯗꯣ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯌꯦꯠꯍꯧꯕꯅ ꯆꯨꯝꯒꯅꯤꯀꯣ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯔꯥꯖꯕꯤꯔ ꯈꯪꯅꯤꯡꯅ ꯑꯗꯣ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯝꯆꯥꯗꯤ ꯈꯪꯂꯝꯒꯗ꯭ꯔꯥ ꯃꯃꯥꯅ ꯍꯥꯏꯔꯗꯤ ꯈꯪꯉꯝꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯈꯪꯉꯝꯃꯣꯏ ꯑꯁꯤꯃꯁꯨꯅꯦ ꯂꯩꯀꯥꯏ ꯃꯤ ꯇꯤꯟꯅꯔꯒ ꯂꯣꯏꯅ ꯈꯪꯗꯧꯗꯣ ꯃꯄꯨꯕꯣꯛꯅ ꯁꯥꯊꯤꯔꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤ ꯀꯌꯥ ꯄꯨꯟꯍꯟꯗ꯭ꯔꯕꯅꯤꯅ ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯉꯝꯅꯤ ꯊꯥꯖꯗꯦ ꯁꯣꯝꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯆꯦꯛꯂꯣꯟꯅ ꯄꯜ ꯈꯥꯈ꯭ꯔꯕꯅꯤꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯗ꯭ꯔꯦꯗꯣ ꯃꯆꯥꯅꯨꯄꯤꯅ ꯄꯨꯔꯛꯄ ꯈꯥꯎ ꯃꯌꯣꯝꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯎꯠꯂꯝꯃꯤ ꯅꯤꯇꯤ ꯍꯔꯥꯎꯅ ꯌꯥꯝꯗ꯭ꯔꯅꯦ ꯃꯃꯥ ꯍꯞꯇꯥ ꯑꯃꯗꯤ ꯆꯥꯅꯔꯅꯤ ꯀꯥꯏꯗꯩ ꯂꯩꯔꯛꯏꯅꯣ ꯁꯤꯕꯣ ꯂꯩꯔꯛꯄ ꯅꯠꯇꯤꯌꯦ ꯀꯀꯥ ꯇꯥꯎꯃꯩꯅ ꯃꯈꯣꯏ ꯏꯪꯈꯣꯜꯗꯩ ꯍꯦꯛꯂꯛꯄꯅꯤ ꯃꯥꯅ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨꯁꯨ ꯄꯤꯖꯔꯛꯑꯦ ꯕꯨꯕꯣꯛꯅ ꯇꯣꯠꯂꯒ ꯀꯌꯥꯗꯤ ꯍꯥꯎꯋꯦ ꯑꯩꯅ ꯏꯃꯥ ꯄꯤꯖꯅꯤꯡꯉꯤ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯤꯅꯤ ꯍꯥꯏꯔꯨꯕꯗ ꯀꯀꯥꯗ ꯍꯦꯛꯑꯣꯅꯅꯦ ꯑꯣꯔꯗꯔ ꯍꯦꯛꯇ ꯇꯧꯁꯤꯟꯕꯤꯅꯤ ꯀꯅꯥ ꯀꯅꯥ ꯆꯥꯃꯤꯟꯅꯩꯅꯣ ꯃꯥꯅꯦ ꯑꯩꯅꯦ ꯕꯨꯕꯣꯛꯅꯦ ꯃꯥ ꯍꯥꯏꯕ ꯁꯣꯏꯈ꯭ꯔꯦ ꯃꯃꯥ ꯅꯤꯇꯤ ꯌꯥꯔꯛꯇ ꯉꯪꯂꯒ ꯑꯁ ꯁꯣꯏꯈ꯭ꯔꯦꯅꯦ ꯃꯥꯅ ꯀꯔꯣꯝꯗꯩ ꯂꯥꯛꯏꯅꯣ ꯉꯛꯄ ꯁꯣꯏꯔꯔꯣꯏ ꯑꯩ ꯆꯤꯟꯁꯤꯗꯤꯕ ꯄꯜ ꯂꯩꯇꯦ ꯃꯥ ꯍꯥꯏꯗꯤ ꯀꯀꯥꯗꯨꯅꯦ ꯏꯃꯥ ꯃꯥ ꯍꯥꯏꯅꯨꯅꯦ ꯅꯊꯛꯀꯤ ꯑꯍꯜꯗ ꯑꯧ ꯍꯥꯏꯔꯔꯣꯏꯒꯦ ꯁꯅꯥ ꯈꯥꯎꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯒ ꯍꯩ ꯔꯥꯁꯤꯡꯁꯤꯅ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ ꯆꯦꯈꯥꯎꯗ ꯏꯟꯊꯤꯖꯅ ꯌꯣꯝꯂꯒ ꯍꯥꯞꯂꯛꯂꯤꯕ ꯍꯩꯕꯤ ꯃꯅꯥꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯏꯃꯥ ꯍꯩꯕꯤ ꯃꯅꯥꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯥ ꯈꯨꯗꯛꯇ ꯍꯦꯛꯂꯛꯄꯅꯤ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯁꯦꯀꯣ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯣ ꯍꯥꯏꯔꯒ ꯀꯩꯒꯤ ꯍꯦꯛꯍꯜꯂꯤꯅꯣ ꯍꯦꯛꯀꯅꯨ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦꯗ ꯀꯐꯣꯏ ꯑꯊꯨꯝꯕꯤꯁꯤꯁꯨ ꯅꯃꯥꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕꯅꯤ ꯄꯤꯖꯧ ꯍꯥꯏꯗꯅꯅꯦ ꯀꯀꯥꯗ ꯍꯦꯛꯇ ꯍꯦꯛꯍꯜꯂꯤꯅꯤ ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯒꯅꯦ ꯑꯁꯨꯝꯅ ꯄꯨꯔꯛꯀꯅꯨꯀꯣ ꯃꯃꯜ ꯂꯧꯕ ꯃꯥꯜꯂꯤ ꯑꯁ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯕ ꯃꯥꯟꯗꯦ ꯃꯈꯣꯏꯗꯣ ꯌꯥꯝ ꯆꯝꯃꯤꯀꯣ ꯃꯤ ꯑꯅꯤꯗ ꯂꯩꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯃꯨꯡꯗꯣ ꯃꯁꯥ ꯈꯨꯟꯅꯥꯟ ꯑꯃ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯆꯪꯕꯅꯤ ꯑꯩ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯛꯏ ꯏꯃꯥ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯛꯄꯅꯤ ꯄꯣꯠ ꯈꯨꯗꯤꯡ ꯃꯐꯝ ꯆꯥꯅ ꯊꯝꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯕꯅꯤ ꯏꯃꯥ ꯊꯥꯏꯅ ꯄꯨꯜꯂꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯀꯀꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯛꯄ꯭ꯔꯕ ꯆꯪꯅꯔꯤ ꯍꯧꯖꯤꯛꯁꯨ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕ ꯂꯥꯛꯄꯗ ꯏꯟꯁꯥꯡ ꯂꯥꯜꯂꯤꯁꯤꯗꯤ ꯑꯗꯨꯗꯤ ꯄꯨꯄꯥ ꯈꯛꯇꯅ ꯊꯤꯜꯂꯨꯕꯩ ꯋꯥꯅꯤ ꯃꯈꯣꯏꯅꯗꯤ ꯀꯩꯁꯨ ꯊꯤꯜꯂꯛꯇꯦ ꯍꯦꯔꯥ ꯃꯈꯣꯏꯅꯤꯗ ꯂꯩꯕꯅꯤꯅꯅꯦ ꯃꯊꯦꯜ ꯃꯌꯥꯝ ꯊꯣꯡꯕ ꯇꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯃꯇꯤꯛ ꯑꯁꯨꯛ ꯆꯥꯕ ꯀꯀꯥꯁꯦ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯗꯤ ꯃꯆꯥꯗꯣ ꯑꯩꯃꯨꯛ ꯆꯥꯎꯔꯝꯕꯁꯨ ꯌꯥꯏ ꯇꯣꯝꯕꯤꯌꯥ ꯌꯥꯔꯦꯗ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏꯀꯣ ꯑꯩꯒꯤ ꯊꯧꯕꯗꯤ ꯅꯠꯇꯦꯕ ꯃꯃꯥ ꯑꯗꯨꯕꯨ
ꯕꯨꯕꯣꯛꯀꯤ ꯔꯤꯄꯣꯔꯠꯁ ꯈꯩꯗꯨꯗ ꯌꯦꯡꯕꯗ ꯂꯩꯍꯧꯔꯤꯕ ꯑꯅꯥꯕ ꯃꯌꯥꯝꯗꯣ ꯀꯀꯥ ꯃꯊꯟꯇꯅ ꯁꯦꯕꯥ ꯇꯧꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ. ꯃꯃꯧ ꯃꯁꯨꯅ ꯏꯔꯦꯟꯖꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯖꯗꯧꯕ ꯃꯇꯝꯅꯤ. ꯑꯔꯨꯕ ꯂꯩꯅꯥ ꯑꯣꯏꯍꯧꯕ꯭ꯔꯣ? ꯃꯈꯣꯏꯕꯨ ꯅꯔꯁ ꯑꯃ ꯀꯧꯋꯦꯗꯥꯏꯅꯦ? ꯅꯔꯁ ꯀꯧꯕꯗꯨꯅꯗꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯎꯏꯗꯅ. ꯃꯃꯧꯅ ꯁꯦꯕꯥ ꯇꯧꯕꯒ ꯄꯥꯝꯃꯝꯗꯣꯏꯅꯤ. ꯑꯍꯜ ꯂꯩꯅꯥꯒ ꯑꯣꯏꯔꯦ ꯄꯥꯛ ꯐꯅꯤ ꯍꯥꯏꯕꯩ ꯊꯥꯖꯕꯁꯨ ꯂꯩꯇꯦ. ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯗ꯭ꯔꯣ? ꯕꯣꯕꯣꯛ ꯂꯩꯕꯅꯤꯅ ꯍꯥꯏꯗ꯭ꯔꯦ. ꯑꯗꯣ ꯅꯔꯁ ꯀꯧꯔꯒ ꯁꯦꯕꯥ ꯇꯧꯍꯜꯂꯤꯗꯨꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯦꯡꯂꯛꯄ ꯗꯣꯛꯇꯔꯁꯤꯡꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯅꯤ ꯍꯥꯏꯕꯩ ꯊꯥꯖꯕ ꯂꯩ. ꯆꯠꯅ ꯅꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯅꯛꯀ ꯅꯛꯅꯔꯦ, ꯉꯥꯏꯍꯥꯛꯇꯅ ꯆꯪꯉꯒ ꯍꯪꯕꯤꯁꯤꯔꯣ? ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯔ ꯂꯣꯏꯔꯦꯗ. ꯅꯪ ꯅꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯅꯦ ꯐꯠ ꯐꯥꯒ ꯆꯠꯂꯨꯅꯨꯀꯣ. ꯍꯣꯏ, ꯑꯗꯨꯁꯨ ꯈꯜꯂꯤꯕꯅꯦ ꯏꯃꯥ. ꯃꯁꯥꯗꯣ ꯈꯔ ꯀꯟꯈꯠꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯟꯖꯤꯟꯗꯕꯁꯨ ꯌꯥꯏꯗ. ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯔꯛꯑꯦ? ꯀꯅꯥꯅꯅꯣ? ꯍꯩꯕꯤ ꯃꯅꯥꯒ ꯀꯐꯣꯏꯒ ꯅꯠꯇꯕ ꯑꯇꯩ ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯇꯩꯗꯤ ꯍꯥꯏꯅꯗ꯭ꯔꯦꯗ. ꯀꯀꯥꯁꯨꯅꯦ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤ. ꯍꯦꯛ ꯊꯧꯗꯥꯕꯒ ꯆꯥꯒ ꯊꯛꯇꯕꯤ ꯄꯥꯈꯣꯟꯗꯣ ꯍꯥꯟꯅ ꯆꯠꯂꯤ. ꯃꯄꯥ ꯌꯥꯎꯗꯅ ꯂꯩꯔꯛꯄꯒꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯗ ꯂꯥꯛꯄꯅꯤ. ꯏꯃꯥ, ꯑꯗꯣ ꯀꯀꯥꯒ ꯊꯥꯏꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯏꯃꯥ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ? ꯃꯆꯥꯒꯤ ꯋꯥꯍꯪꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯇꯧꯔꯤꯉꯩ ꯃꯄꯥꯗꯨꯁꯨ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄꯒ ꯈꯨꯝꯅꯤꯡꯗꯕꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯦꯗꯣ. ꯍꯥꯏ, ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯕꯥꯖꯤ? ꯅꯍꯥꯟ ꯅꯣꯡꯃ ꯎꯈꯤꯕ ꯒꯥꯔꯤꯗꯨ ꯃꯥꯜꯂꯤ ꯍꯥꯏꯗ꯭ꯔꯣ? ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯍꯧꯖꯤꯛꯇ ꯊꯧꯗꯣꯛꯈꯤꯕꯅꯤ. ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯀꯅꯥꯒꯤ ꯀꯩ ꯒꯥꯔꯤꯅꯣ ꯕꯥꯖꯤ? ꯅꯆꯥ ꯅꯨꯄꯤꯅ ꯈꯪꯕ ꯋꯥꯔꯤꯅꯤ. ꯅꯪꯗꯤ ꯈꯪꯂꯔꯣꯏ. ꯇꯣꯝꯕꯤ, ꯀꯅꯥꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯗꯦꯗ. ꯀꯀꯥ ꯍꯣꯏ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯝꯍꯧꯏ, ꯑꯗꯨ ꯃꯥꯜꯂꯤ. ꯉꯁꯤꯗ ꯅꯠꯇꯦ, ꯏꯇꯩꯃ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯅꯤ ꯇꯧꯕ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯑꯩꯅ ꯈꯥꯝꯍꯟꯈꯤꯕꯗꯨ ꯑꯣꯏꯗꯣꯏꯅꯤ. ꯀꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯃꯃꯥ, ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯉꯁꯤꯗ ꯎꯕꯅꯤ. ꯍꯥꯏ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯈꯥꯝꯕꯗꯨꯁꯨ ꯎꯍꯧꯗꯕ? ꯄꯨꯄꯥ, ꯑꯗꯨꯗꯤ ꯑꯩ ꯁꯦꯡꯅ ꯎꯍꯧꯗꯦ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ. ꯍꯦꯔꯥ, ꯒꯥꯔꯤꯒꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯟꯅꯕ ꯃꯆꯨꯗ ꯃꯤ ꯑꯌꯥꯝꯕ ꯊꯧꯅꯔꯕꯅꯤ. ꯍꯣꯏꯗ, ꯃꯥꯒꯤꯗ ꯊꯕꯛꯀꯤ ꯋꯥ ꯇꯥꯟꯅꯕꯩ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯑꯣꯏꯖꯔꯝꯂꯁꯅꯤ. ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯋꯦ ꯕꯥꯖꯤ. ꯑꯁꯣꯝꯗꯩ ꯆꯦꯗꯣ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯔꯛꯑꯕꯅꯤ. ꯀꯔꯤ? ꯅꯨꯡꯉꯥꯏꯔꯦꯗ. ꯁꯤꯗꯩꯗꯤ ꯅꯥꯈꯩ ꯁꯦꯡꯅꯔꯅꯤꯗꯣ. ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯇꯣꯝꯕꯤ, ꯑꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦ. ꯍꯥꯏ, ꯀꯩꯗꯧꯒꯦ ꯁꯤꯕꯣ? ꯏꯁꯨ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯁꯤꯗ ꯃꯥꯁꯨ ꯈꯪꯖꯁꯅꯨ. ꯑꯗꯨꯕꯨꯔꯣ, ꯅꯃꯥꯒꯤ ꯗꯤꯚꯣꯔꯁ ꯄꯦꯄꯔ ꯁꯥꯏꯟ ꯇꯧꯅꯕ ꯄꯤꯈꯤꯕꯗꯨꯒꯤ ꯋꯥꯔꯤꯅꯤ. ꯏꯃꯥ, ꯆꯦꯛ ꯇꯧꯔꯕꯣ? ꯇꯁꯦꯡꯅ ꯁꯥꯏꯟ ꯇꯧꯗꯤ ꯇꯧꯔꯦꯀꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯕ꯭ꯔꯣ ꯅꯪꯕꯣ? ꯌꯦꯡꯉꯕꯅꯦ, ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯦ. ꯅꯨꯡꯉꯥꯏꯔꯦꯗ. ꯀꯩꯊꯦꯜ ꯀꯥꯔꯨꯈꯤꯒꯦ. ꯉꯁꯤꯗꯤ ꯊꯥꯎ ꯃꯆꯨ ꯌꯥꯎꯕ ꯆꯥꯁꯤ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯕꯨ. ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯉꯒꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ. ꯃꯥꯒꯤ ꯋꯥꯗꯣ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯇꯧꯒꯗꯣꯏꯅꯦ. ꯃꯃꯥ ꯃꯆꯥꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯅꯣꯛꯅꯩ. ꯉꯥꯁꯨ ꯆꯥꯁꯤ, ꯁꯤꯡꯖꯨꯁꯨ ꯆꯥꯁꯤ. ꯉꯥ ꯑꯃ ꯊꯣꯡꯉꯒ ꯃꯔꯨꯝ ꯀꯥꯡꯍꯧ ꯑꯃ ꯆꯥꯕ ꯌꯥꯔꯁꯤꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯂꯤꯕ꯭ꯔꯣ? ꯕꯥꯖꯤ, ꯍꯩꯕꯤ ꯃꯅꯥꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯌꯦ. ꯑꯁꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯊꯣꯛꯁꯤ. ꯀꯥꯏꯗꯩ ꯍꯩꯕꯤ ꯃꯅꯥ? ꯑꯩꯗꯤ ꯂꯩꯔꯛꯈꯤꯗꯦꯅ. ꯅꯤꯇꯤꯅ ꯌꯨꯝꯊꯪꯅꯕꯅ ꯄꯤꯔꯛꯄꯅꯤ. ꯁꯅꯥ ꯃꯆꯥꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯅ ꯇꯨꯕꯠ ꯀꯛꯊꯠꯂꯤ. ꯇꯣꯝꯕꯤ, ꯅꯪ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯒꯠꯂꯣ. ꯑꯩ ꯑꯆꯪꯕꯒꯤ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ. ꯍꯣ, ꯅꯃꯥꯅ ꯆꯥꯅꯤꯡꯂꯦ ꯍꯥꯏꯕꯗꯨꯁꯨ ꯆꯥꯎ. ꯑꯗꯨꯒꯅꯦ, ꯑꯩꯁꯨ ꯉꯥ ꯂꯩꯔꯨꯈꯤꯒꯦ. ꯍꯣꯔꯦꯟꯗꯤ ꯊꯪꯅꯕꯩꯗ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯂꯥꯟꯕꯤ ꯇꯥꯔꯦ. ꯃꯈꯣꯏ ꯕꯣꯕꯣꯛꯇꯨꯗꯤ ꯊꯥꯎ ꯄꯤꯖꯕ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ. ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯆꯥꯅꯨꯄꯥꯅ ꯃꯥꯏꯟ ꯆꯥꯖꯅꯤ. ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕꯣ. ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯑꯣꯟꯅꯗ꯭ꯔꯣ ꯄꯨꯄꯨ? ꯑꯣꯟꯅꯗꯦ. ꯅꯃꯥꯅ ꯗꯤꯚꯣꯔꯁꯀꯤ ꯂꯣꯌꯔ ꯇꯥꯅꯩꯅꯦꯅ ꯇꯧꯔꯤꯗꯣ ꯑꯣꯏꯗꯕꯒꯤꯅꯦ. ꯑꯩꯅ ꯆꯠꯇꯨꯅ ꯎꯅꯒꯦ ꯇꯧꯕꯗ ꯇꯥꯎꯃꯩ ꯊꯦꯡꯅꯗꯅ ꯃꯥꯅ ꯁꯤꯜꯂꯒ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯤꯅꯤꯅꯦ. ꯁꯅꯥ ꯇꯞꯅ ꯁꯣꯜꯂꯤ. ꯃꯥꯅ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯕ ꯋꯥꯔꯤ ꯑꯃꯕꯨ ꯃꯥꯅ ꯄꯣꯂꯣꯏ ꯄꯤꯕꯤꯔꯤꯅꯤ. ꯁꯤꯗꯕꯨ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤꯁꯨ ꯏꯟꯁꯥꯡ ꯁꯔꯨꯛ ꯄꯤꯗꯅ ꯇꯣꯛꯄ ꯍꯧꯅꯗꯦꯀꯣ. ꯄꯨꯄꯥ, ꯑꯩ ꯍꯥꯎꯅ ꯊꯣꯡꯊꯒꯦ, ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯕꯤꯗ. ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥ ꯂꯩꯕ ꯆꯠꯅꯕ ꯊꯣꯛꯑꯒꯦ. ꯉꯁꯤꯗꯤꯅꯦ ꯉꯥꯖꯥꯎ ꯑꯣꯏꯅ ꯂꯩꯒꯦ.
ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯕꯣ? ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ, ꯅꯪꯅ ꯊꯣꯡꯅꯤ ꯍꯥꯏꯁꯤꯕꯨ ꯌꯥꯗꯣꯏꯔꯣ? ꯍꯣꯏ ꯌꯥꯅꯤꯌꯦ ꯏꯃꯥ, ꯑꯩ ꯍꯥꯎꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ, ꯈꯨꯕꯤ ꯆꯤꯈꯥꯏꯍꯟꯗꯣꯏꯅꯤ꯫ ꯐꯔꯦ ꯏꯆꯥꯅ ꯊꯣꯡ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ꯫ ꯁꯤꯡꯖꯨꯗꯤ ꯏꯃꯥꯅ ꯁꯦꯝꯃꯨꯀꯣ, ꯇꯣꯠꯄꯁꯨ ꯇꯣꯠꯂꯨ, ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯄꯤꯕꯤꯁꯤ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯃꯈꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣꯏ ꯆꯥꯔꯛꯑꯦ, ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯥꯗꯣꯏꯕ ꯃꯊꯦꯜ ꯈꯨꯗꯤꯡ ꯃꯈꯣꯏꯗ ꯂꯣꯏ ꯄꯤꯕꯤꯁꯦ, ꯌꯥꯏꯅꯀꯣ ꯏꯃꯥ? ꯍꯣꯏ ꯄꯤꯔꯁꯤ꯫ ꯅꯤꯇꯤ ꯃꯃꯥ ꯇꯥꯗꯅꯕ ꯌꯥꯔꯛꯇ ꯉꯪꯂꯒ, ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯃꯥꯗꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯦꯅꯦꯀꯣ, ꯄꯤꯖꯅꯤꯡꯉꯁꯨ ꯃꯥꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏꯕ꯫